Online Manipurgi ayuki pau miyeng tabiro pumnamok puthoi laisramna khurumjari ahanbada maruoiba pau. Khuga dam mayagi lam Kukising Yonnaba Hotnari Churachandpur district manung chanba Khuga dam mayada leiba Ching Mayada kokthokna plot onthoklaba matung Kukising Yonnaba thaurang laukhatli. Hairiba lam asi plot A amadi plot B haina khaidokli. Plot amagi size asi 50 feet into 80 feet oi. Plot A side ki price na lupa 2,50,000 per plot. Plot B side ki price na lupa 2 lakhs per plot ni. Hairi asiguma forest area asi kokthokna kuki lamhen tu hen basingna tauning bata tauriba si thingna ba mari laina ba singi pukning chingsinjari. Contact number su yaurabani na fabada line thokadra khanjai. Makha tarakpa update da E mari oiriba furup masel marakta singsep thanaba honariba sing khudakta lepu MMWO Manipur haibasi matau karamna semlakhibano haibado ekhoi khudingmangna khangminnaba changi igi mari oiriba furup maselgi marakta singsep thanaba honariba sing khudakta lepu haina Manipur Mitai Pangal Welfare Organization MMWO gi president Boboi Khorimayumna fongdorakli British loilam lengaktagi Manipurna ningkha tamkhiba numitpu ningsingduna organization asegi haptada leiba office mamangda ngasi papal yekpa firal Chingkhatuna pangthokhiba thoram aduda Boboina fongdokhibada British lengaki sasandagi Manipurna ning tamba phangduna numit asimaktada senglaba kanglada pafal yekpa firal chingkhatkhibani Manipur haibasi South East Asia da masagi constitution leijaba ningkha tamna leramba leiba amani haibadu tungi mirolda khanghanaba numit palan asi pangthokpani Manipur asi matau kramna semlakhibano haibadu lamdam asida leiminariba aikhoi khudingmangna khangminnaba changi mapangi thawinsen yawa organization kharana igi mari oiriba furup maselgi marakta singsep thanaba honariba si khudakta lepu tung koina singsep thabagi thawong chatharaklabadi organization sing asibu mapuna insilaga Chatpa singni haina Maitei Pangal Khunaina logani haiba wafam sumangna makhatana fongdokhi. Makatarakpa update da E mari oiriba furup masel marakta singsep thanaba honariba sing khudakta lepu MMWO Manipur haibasi matau karamna semlakhibano haibado ekhoi khudingmangna khangminnaba changi igi mari oiriba furup maselgi marakta singsep thanaba honariba sing khudakta lepu haina Manipur Mitai Pangal Welfare Organization MMWO gi president Boboi Khorimayumna fongdorakli British loilam lengaktagi Manipurna ningkha tamkhiba numitpu ningsingduna organization asegi haptada leiba office mamangda ngasi papal yekpa firal Chingkhatuna pangthokhiba thoram aduda Boboina fongdokhibada British lengaki sasandagi Manipurna ning tamba phangduna numit asimaktada senglaba kanglada pafal yekpa firal chingkhatkhibani Manipur haibasi South East Asia da masagi constitution leijaba ningkha tamna leramba leiba amani haibadu tungi mirolda khanghanaba numit palan asi pangthokpani Manipur asi matau kramna semlakhibano haibadu lamdam asida leiminariba aikhoi khudingmangna khangminnaba changi mapangi thawinsen yawa organization kharana igi mari oiriba furup maselgi marakta singsep thanaba honariba si khudakta lepu tung koina singsep thabagi thawong chatharaklabadi organization sing asibu mapuna insilaga Chatpa singni haina Maitei Pangal Khunaina logani haiba wafam sumangna makhatana fongdokhi. Makatarakpa update da IGARS Major Rav Ruth Singha Manipur Governor ga unakre Manipur gi Governor Lakshman Acharya ga IGARS Major Rav Ruth Singha ga ngasi Raj Bhavan da unaduna Manipur gi hauji oiriba security gi fibam gi matang da wari sanakre hairi Manipur da thokliba irang asida Assam Rifle na lawriba thodang gi matang da Governor da paudamki Governor na su Assam Rifle bu pukning thogatpaga loinana Manipur da santi hanjilaknaba makhata na honnabasu Governor na su pauktak pikre haina paw asina makhatari khatara update da Home Department da thabak tawba miyoi ama tamthina furamle Home Department da thabak tawba miyoi ama sakhangdaba singna lambi dagi faduna puraba matung minungsi leitana tamthina furakre hari Thaudo asi Churachandpur Police Station dagi Home Department gi oiba che chang khara lawraga PHQ da thinba chatpagi lambi da mahakpu chingtharaga phukibani hairi sakhangdaba singna furakpadagi soklaba miyoi adu koktadagi MD Abdul Ghaffar kawi hairi mahakpu kanana kari maramgi damakta furaklibano haiba asi athuba matamda sengdokpiraknaba kokta praja maikaidagi appeal tawrakli karigumba sengdoraktaba tarabadi akanba khongjang changsilagani haina paw asina makhatarakpa update asidi editorial kalamo kangla pawdagi lokhojarake Law and Order gi matangda anauba governor gi thodang Tha tara manga henjilaklaba Manipur gi wathoki warisin puraknaba hotnare haina anauba Governor Lakshman Prasad Acharya na fongdokhiba amadi state asigi hauji oiriba law and order gi fibam review tawba horakhiba asina wathok asigi matangda karigumba ahongba khara urakpa yabagi thajaba lei August 12 da Governor na Special Chief Secretary MH Khan Security Advisor DGP GOC Yankhaiga Direct Mountain Division IGAR South IB gi mihut sing amasung atai paramilitary forces ki official singa loinana
Raj Bhavan pangthokkiba aduda state asida matamgi tholakpa phibam hekta laksinaba security gi oiba cheksin tharangi matangda governor na mifam aduda review tawki. Loinana national highway singda potchai puba gari singda ayet apan leitana chathok chasin yanaba phibam gi khanakhiba amadi governor na GGP da national highway singda free oina chatpa yanaba thabak lokhat hankibada nattana national highway 2 amasung 37 ta hojik chathariba semgot sagatpagi thabak sing kari progress leibagi haina hankiba amadi law and order ngakpa ngamnaba state administration amasung security gi thabak thoramda central security forces ki maikaidagi angamba thakta mating pangnaba governor na pauktak pikhiba sing adu ngakna thabakta onthok hojik tholiba irang sigi warisin puraknaba honabada khumang chausil hangani governor na law and order gi fibam review tawkiba adugumna toina review mifam pangthoktuna law and order gi fibam normalcy puraknaba tharang lokhalabadi thokliba irang sigi warisin purakpa ngamgani loinana leibak asigi mathakta landargliba migrant immigrant chin kuki narco terrorist singa political dialogue tawbagi mathau sutai anauba governor na law and order gi matangda lokhalaliba khongthang asida mari leinaba bureaucrat amadi security forces ki authority singna kariguma mathauda pungning changdaba thoklabadi governor na lokhapam thokpa logi oiba thabak lokhalu governor na khongthang asi lokhatpaga loinana landargliba lamhen tu henba singi mathakta security ki oiba thabak sing lokhalabadi makhata na irang thoandaba ngamgani makhata na siguma makhalgi singna basing thoandaba tung koiba tharang lokhalu governor na law and order ga mari leinana review meeting toina pangthoklabasu madu thabakta matam chana onthoknaba honadrabadi review meeting pangthokpagi wahanthok leiroi matam gi tholakpa thodok sing control tawba ngamdrabadi governor gi mafamda leiba miyam gi thajaba mangnabagi maram oirakani state ki head governor na security gi review meeting da piba pauktak mari leinaba singna ngangna chattaba tarabadi state ki mathakta law enforcing agency singna leirabra haiba wahang leiraklabadi madu afaba khudam natte lawi state ki law and order gi fibam yengsinba haibasi state ki subject ni adubu manipur gi hojik tholiba wathok asigi matangda home gi charge su puriba chief minister dagi central government na security advisor loktoklaba matung bureaucrat officer amada charge sinakhibadagi chief minister bu maya yaudaba kaigumna makhong makut punsinduna thamlakhibadagi tholiba wathok asigi warisin purakpa ngamhandana leirakliba asi laibak thibani CM dagi security advisor lokthokkiba haibasi maming tagi oiba CM oina thamlaga wathok asi political gi lautunaba manba thawong asina kariguma achumba oirama thoklabadi India government ki luchingba singna manipur gi apunba saktam amadi miyamda yengliba mieng karino haibasini India government na manipur gi wathok ki warisin purakpa pamlabadi chief minister dagi lokthokkiba security advisor hanjil hanbaga loinana home gi chap chaba mathau pangthok halabadi wathok asigi warisin athuba matamda purakpa ngamgani thajai